Manipur yauna Myanmar amasung Thailand da akanba mongda juar hakhre. Juar habada miyoi chamagi mathakta laikhidre state of emergency laukthokre. Manipur yauna yumthangnariba Myanmar, China, Bangladesh amasung Laos da ngasi ayuk chaurangna pung 13 mini yankaidagi 13 mini yankaimanga faubada research scale magnitude 7.7 yauna hakhiba juarna achoba saitheng piduna yum kai lambi thong amang ata kaya thokre. Juar habagi thogdoktuna mi chamagi mathakta laikhidre haire. Juar haba sina Myanmar ki konung yauna maming lairaba Saigang bridge harga su khangnaba Enwa bridge tatki maruiba lambi thong khaya che khaiba amadi tatpana maram oiraga highway sing fauna khide. Myanmar gi oiba juar haba asina maram oiraga Myanmar gi mandle da laiba Buddhist temple Muslim gi laisangna singba kaya amanga ta thokpadagi miyoi nansin ki haiba ki pau social media da phongdona ragle. Thongdo asina maram oiraga Myanmar gi military laingang region amasung state tarukta emergency laukthokuna awana mayong nariba sing rescue tawbagi thabak chathabaga loinana humanitarian service pire. Thaudoksida ka hena solaba sing Nepal da hospital da miyoi kaya ana layangbagi thabak chathari haina AFP news agency na hairi. Juar habagi thaudoksing da ka hena solaba sing mapung phana layangnabagi damak emergency department da bed listing ama thamduna miyam da humanitarian service pina na ba honari haina pawasina makhatari. Thaudosi thokraba matung numit yungba matung dasu Myanmar da anirak suba oina magnitude 6.4 yauna juar haki maduda su miyoi kaya khudong thiba mayong nadanaba question sena khi haina pawasina haire. Juar habagi thogdo asida Thailand gi oina su mafamduda lairamba yum kai kaya tekpadagi miyoi kaya nansin ki Thailand ki konung Bangkok ta chaurangna mathol kunthra wangba tawar amani khairakpadagi yamdrabada miyoi marfu mathoi hena nansilamgani haina Bangkok ta phongpa pause singna report tawre. Thaudosiga mari lainana Thailand ki deputy prime minister Phumthang Wechaya China thogdoksingda awana taraba singidama angamba mateng pangani haina lauthoke. Al Jazeera Imran Khan ki paw amanam yuar haba sina lambi thong yum kai kaya ate kai thogan bana singba chathok chasin yauna miyoi kaya leita handre miyamna safagadaba mafam kaya da question senare public transport amadi train sen khidre sopan sing lokthona ba honabada mari leinaba singna awaba mayonari thogdo sina maram oiraga prime minister Paitongtan Shinawatra leba adugi state kaya da emergency laukthokre. Bangkok ta faunariba urban train system kaya khudaktagi thingjinkhre. Ngasi hakiba juar asina Myanmar amadi Thailand khangnatana China Bangladesh amadi Laos ta su asoba saitheng pire. Manipur da su juar asina miyoi kaya mipaiba pohanduna saphagada mafam thinakhe. Ngasi thokiba juar habagi thogdo asina mari lainana United States Geological Service amadi China gi China Earthquake Network Center gi report ki matung ina juar asigi epicenter asi Myanmar gi Saigang region da oi haire. Nakal amarom da ngasi Myanmar amasung Thailand da thokiba juar habagi thogdo adubu nungaitaba thogdo amani hairaduna India ki Prime Minister Narendra Modi na thogdoksida awana taraba singi pangba yaba mateng pangani haina mahaki trust da thagalakpa post amada phongdorage. Mahangna makhata na thogdoksida awana taraba amadi asopan nanglaba singbu athuba matamda phagalakpa oirasanu haire.